ꯆꯠꯂꯤꯕ ꯆꯍꯤ 2022ꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 10ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯐꯤꯐꯥ ꯋꯥꯔꯜ ꯀꯞ ꯑꯁꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯜ ꯀꯞꯁꯤꯡꯗꯒꯤ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯄꯤꯒꯗꯧꯔꯤ꯫ ꯍꯧꯈꯤꯕ ꯋꯥꯔꯜ ꯀꯞꯁꯤꯡꯗꯤ ꯌꯨꯔꯣꯞꯀꯤ ꯐꯨꯠꯕꯣꯜ ꯁꯤꯖꯟꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯖꯨꯟ ꯖꯨꯂꯥꯏꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯀꯇꯔꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 12 ꯁꯨꯕ ꯐꯤꯐꯥ ꯋꯥꯔꯜ ꯀꯞ ꯑꯁꯤꯗꯤ ꯋꯤꯟꯇꯔꯗ ꯄꯥꯡꯊꯣꯛꯄ ꯑꯍꯥꯟꯕ ꯋꯥꯔꯜ ꯀꯞ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯔꯜ ꯀꯞ ꯑꯁꯤꯗ ꯃꯃꯥꯡꯗ ꯆꯠꯅꯈꯤꯗ꯭ꯔꯤꯕ ꯑꯅꯧꯕ ꯔꯨꯜ ꯀꯌꯥ ꯍꯥꯞꯆꯤꯟꯗꯨꯅ ꯐꯨꯠꯕꯣꯜꯕꯨ ꯄꯥꯝꯖꯕ ꯃꯥꯂꯦꯝꯒꯤ ꯚꯥꯕꯣꯛꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯒꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯇꯔ ꯐꯤꯐꯥ ꯋꯥꯔꯜ ꯀꯞ ꯑꯁꯤꯗꯒꯤ ꯆꯠꯅꯕ ꯍꯧꯒꯗꯧꯔꯤꯕ ꯔꯨꯜ 5ꯈꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ, ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯔꯜ ꯀꯞ ꯑꯁꯤꯗꯒꯤ ꯃꯦꯆ ꯑꯃꯗ ꯇꯤꯝꯁꯤꯡꯅ ꯁꯕꯁꯇꯤꯇ꯭ꯌꯨꯠ 5-5 ꯇꯧꯕ ꯌꯥꯔꯒꯅꯤ꯫ ꯇꯤꯝꯒꯤ ꯃꯦꯅꯦꯖꯔꯅ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯇꯧꯕ ꯃꯇꯝꯗ ꯐꯨꯜ ꯄ꯭ꯂꯦꯒꯤ ꯇꯥꯏꯃꯤꯡ 90 ꯃꯤꯅꯠꯁꯀꯤ ꯃꯅꯨꯡꯗ ꯍꯥꯐ ꯇꯥꯏꯝ ꯄꯥꯗꯕꯤꯗ 3 ꯊꯣꯛꯅ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯇꯧꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯦ ꯑꯗꯨꯅ ꯑꯦꯛꯁꯇ꯭ꯔꯥ ꯇꯥꯏꯝ ꯌꯧꯅ ꯁꯥꯟꯅꯕ ꯇꯥꯔꯒꯗꯤ ꯇꯤꯝꯁꯤꯡꯅ ꯑꯍꯦꯟꯕ ꯄ꯭ꯂꯦꯌꯔ ꯑꯃꯒ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯇꯧꯕ ꯌꯥꯔꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯃꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯄꯒꯤ ꯅꯤꯌꯣꯝ ꯑꯁꯤ ꯀꯣꯕꯤꯗ-19ꯒꯤ ꯏꯝꯄꯦꯛ ꯑꯣꯏꯅ ꯌꯨꯔꯣꯄꯤꯌꯟ ꯐꯨꯠꯕꯣꯜ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯂꯣꯀꯦꯜ ꯂꯤꯒ, ꯏꯪꯂꯤꯁ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ, ꯂꯥ ꯂꯤꯒꯥ, ꯂꯤꯒ 1ꯒꯨꯝꯕꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯆꯠꯅꯈ꯭ꯔꯕ ꯅꯤꯌꯣꯝꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯜ ꯀꯞꯀꯤ ꯃꯇꯥꯡꯗꯗꯤ ꯍꯟꯗꯛꯀꯤ ꯋꯥꯔꯜ ꯀꯞ ꯑꯁꯤꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯋꯥꯔꯜ ꯀꯞꯁꯤꯡꯗꯗꯤ ꯁꯕꯁꯇꯤꯇ꯭ꯌꯨꯠ 3-3 ꯈꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯍꯣꯡꯂꯛꯂꯤꯕ ꯅꯤꯌꯣꯝ ꯑꯁꯤꯅ ꯁ꯭ꯇꯥꯔ ꯄ꯭ꯂꯦꯌꯔ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯎꯕ ꯇꯤꯝꯁꯤꯡꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯗꯧꯔꯤ꯫ ꯑꯅꯤꯁꯨꯕꯗ, ꯁꯦꯃꯤ ꯑꯣꯇꯣꯃꯦꯇꯦꯗ ꯑꯣꯐꯁꯥꯏꯗ ꯇꯦꯛꯅꯣꯂꯣꯖꯤ꯫ ꯍꯧꯈꯤꯕ 2018ꯒꯤ ꯋꯥꯔꯜ ꯀꯞꯇ ꯚꯤꯗꯤꯑꯣ ꯑꯦꯁꯤꯁꯇꯦꯟꯠ ꯔꯦꯐ꯭ꯔꯤ ꯍꯧꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 4ꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯒꯗꯧꯔꯤ꯫ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨꯗꯤ ꯁꯦꯃꯤ ꯑꯣꯇꯣꯃꯦꯇꯦꯗ ꯑꯣꯐꯁꯥꯏꯗ ꯇꯦꯛꯅꯣꯂꯣꯖꯤ ꯀꯧꯏ꯫ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ VARꯅ ꯑꯣꯐꯁꯥꯏꯗ ꯑꯃ ꯌꯦꯡꯕꯗ ꯆꯪꯕ ꯃꯇꯝ ꯑꯦꯚꯔꯦꯖꯇ 70 ꯁꯦꯀꯦꯟꯗ ꯆꯪꯂꯝꯕ ꯑꯗꯨ ꯆꯥꯎꯔꯥꯛꯅ 20 ꯁꯦꯀꯦꯟꯗ ꯍꯟꯊꯔꯒꯅꯤ꯫ ꯐꯤꯐꯥꯒꯤ ꯒ꯭ꯂꯣꯕꯦꯜ ꯐꯨꯠꯕꯣꯜ ꯗꯤꯕꯦꯂꯞꯃꯦꯟꯠꯀꯤ ꯆꯤꯐ ꯑꯥꯔꯁꯦꯟ ꯋꯦꯡꯒꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯍꯥꯟꯅ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯒꯣꯜ ꯂꯥꯏꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯄꯔꯦꯠ ꯇꯧꯒꯅꯤ꯫ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗ ꯂꯥꯏꯟꯃꯦꯟ ꯑꯅꯤ ꯑꯗꯨꯅ ꯈꯨꯗꯥꯡ ꯘꯔꯤ ꯑꯃ ꯁꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯦꯌꯔ ꯑꯃꯅ ꯑꯣꯐꯁꯥꯏꯗ ꯇꯥꯔꯕꯗꯤ ꯈꯨꯗꯛꯇ ꯁꯤꯒꯅꯦꯜ ꯑꯃ ꯘꯔꯤꯗꯨꯗ ꯂꯥꯛꯀꯅꯤ꯫ ꯑꯣꯐꯁꯥꯏꯗ ꯑꯗꯨꯒꯤ 3D ꯑꯦꯅꯤꯃꯦꯁꯟ ꯁ꯭ꯇꯦꯗꯤꯌꯝꯒꯤ ꯑꯆꯧꯕ ꯁ꯭ꯀ꯭ꯔꯤꯟ ꯑꯃꯁꯨꯡ ꯇꯤꯚꯤꯗ ꯊꯥꯗꯣꯛꯇꯨꯅ ꯚꯥꯕꯣꯛꯁꯤꯡꯗ ꯎꯍꯟꯒꯅꯤ꯫ ꯀꯔꯝꯅ ꯋꯥꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨꯒꯤ ꯔꯨꯐꯀꯤ ꯃꯈꯥꯗ ꯀꯦꯃꯦꯔꯥ 12 ꯐꯤꯠ ꯇꯧꯒꯅꯤ꯫ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯄ꯭ꯂꯦꯌꯔ ꯈꯨꯗꯤꯡꯃꯛꯀꯤ ꯕꯣꯗꯤ ꯄꯥꯔꯠ 19 ꯇ꯭ꯔꯦꯀꯤꯡ ꯇꯧꯒꯅꯤ꯫ ꯂꯣꯏꯅꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯐꯨꯠꯕꯣꯜ ꯑꯗꯨꯁꯨ 50 ꯍꯔꯠꯖ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯑꯣꯏꯕ ꯁꯦꯟꯁꯔ ꯑꯃ ꯍꯥꯞꯇꯨꯅ VAR ꯔꯨꯝꯗ ꯂꯩꯔꯤꯕ ꯔꯦꯐ꯭ꯔꯤꯁꯤꯡꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯀꯂꯦꯛ ꯇꯧꯗꯨꯅ ꯑꯣꯐꯁꯥꯏꯗ ꯀꯣꯜ ꯑꯗꯨ ꯂꯥꯏꯟꯃꯦꯟꯗ ꯘꯔꯤ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯌꯧꯍꯟꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯋꯥꯔꯜ ꯀꯞ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯔꯒꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯍꯟꯗꯛꯀꯤ ꯋꯥꯔꯜ ꯀꯞ ꯑꯁꯤꯗ ꯁꯥꯟꯅꯔꯣꯏ ꯃꯁꯤꯡ ꯍꯦꯟꯅ ꯎꯕ ꯐꯪꯂꯒꯅꯤ꯫ ꯇꯤꯝ ꯑꯃꯅ ꯏꯂꯤꯖꯤꯕꯜ ꯄ꯭ꯂꯦꯌꯔ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨ ꯄ꯭ꯂꯦꯌꯔ 65ꯗ ꯍꯦꯟꯒꯠꯂꯒꯅꯤ꯫ ꯃꯁꯤ 2018ꯒꯤ ꯋꯥꯔꯜ ꯀꯞꯇꯗꯤ 35 ꯈꯛ ꯑꯣꯏꯔꯝꯕꯅꯤ꯫ ꯏꯂꯤꯖꯤꯕꯜ ꯑꯣꯏꯔꯕ ꯄ꯭ꯂꯦꯌꯔ 65 ꯑꯗꯨꯗꯒꯤ ꯐꯥꯏꯅꯦꯜ ꯂꯤꯁꯠ ꯑꯣꯏꯅ ꯄ꯭ꯂꯦꯌꯔ 13 ꯈꯟꯒꯠꯇꯨꯅ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯁꯤꯒꯤ ꯐꯥꯏꯅꯦꯜ ꯂꯤꯁꯠ ꯁꯥꯟꯅꯔꯣꯏ ꯃꯁꯤꯡ ꯑꯁꯤꯁꯨ ꯍꯥꯟꯅ 12 ꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤ ꯀꯣꯕꯤꯗ-19 ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯌꯦꯡꯗꯨꯅ ꯍꯦꯟꯒꯠꯄꯅꯤ꯫ 2026ꯀꯤ ꯋꯥꯔꯜ ꯀꯞꯇ ꯃꯁꯤꯒꯤ ꯔꯨꯜ ꯑꯁꯤ ꯆꯠꯅꯅꯤ ꯆꯠꯅꯔꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯤꯁꯨꯕꯗ, ꯍꯥꯏꯔꯤꯕ ꯅꯤꯌꯣꯝ ꯑꯁꯤꯁꯨ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯆꯦꯝꯄꯤꯌꯟꯁ ꯂꯤꯒ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯂꯣꯀꯦꯜ ꯂꯤꯒꯁꯤꯡꯗ ꯎꯈ꯭ꯔꯕ ꯅꯤꯌꯣꯝ ꯑꯃꯅꯤ꯫ ꯍꯟꯗꯛꯀꯤ ꯋꯥꯔꯜ ꯀꯞ ꯑꯁꯤꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯄꯦꯅꯥꯜꯇꯤ ꯀꯥꯎꯕ ꯃꯇꯝꯗ ꯒꯣꯜꯀꯤꯄꯔꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯒꯤ ꯁꯔꯨꯛ ꯈꯔꯗꯤ ꯄꯦꯅꯥꯜꯇꯤ ꯀꯥꯎꯗ꯭ꯔꯤ ꯐꯥꯎꯕ ꯂꯥꯏꯟꯗ ꯂꯩꯒꯗꯕꯅꯤ꯫ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝ ꯑꯁꯤ ꯀꯥꯏꯕꯒꯤꯗꯃꯛ ꯄꯦꯅꯥꯜꯇꯤ ꯍꯟꯅ ꯍꯟꯅ ꯀꯥꯎꯕ ꯀꯌꯥ ꯑꯃ ꯎꯈ꯭ꯔꯦ꯫ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯔꯜ ꯀꯞ ꯑꯁꯤꯗ ꯑꯆꯧꯕ ꯗ꯭ꯔꯃꯥ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯔꯣꯏꯕ 5ꯁꯨꯕꯗ, ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯇꯔ ꯐꯤꯐꯥ ꯋꯥꯔꯜ ꯀꯞ ꯑꯁꯤꯗ ꯅꯨꯄꯤ ꯔꯦꯐ꯭ꯔꯤꯅ ꯑꯣꯐꯤꯁꯤꯌꯦꯠ ꯇꯧꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕ ꯐꯪꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐ꯭ꯔꯥꯟꯁꯀꯤ ꯔꯦꯐ꯭ꯔꯤ ꯁ꯭ꯇꯦꯐꯦꯅꯤ ꯐ꯭ꯔꯦꯄꯔ, ꯔꯋꯥꯟꯗꯥꯒꯤ ꯁꯦꯂꯤꯅꯥ ꯃꯨꯀꯟꯁꯪꯒ, ꯖꯄꯥꯟꯒꯤ ꯌꯣꯁꯤꯃꯤ ꯌꯥꯃꯥꯁꯤꯇꯥ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯤꯐꯥ ꯋꯥꯔꯜ ꯀꯞꯇ ꯔꯦꯐ꯭ꯔꯤ ꯑꯣꯏꯅꯕ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯐꯤꯃꯦꯜ ꯑꯦꯁꯤꯁꯇꯦꯟꯠ ꯔꯦꯐ꯭ꯔꯤ 3 ꯑꯃꯁꯨ ꯀꯇꯔꯗ ꯎꯕ ꯐꯪꯂꯒꯅꯤ꯫ ꯐꯤꯃꯦꯜ ꯔꯦꯐ꯭ꯔꯤꯅ ꯃꯦꯆ ꯑꯣꯐꯤꯁꯤꯌꯦꯠ ꯇꯧꯕ ꯑꯁꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯏꯪꯂꯤꯁ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ ꯑꯃꯗꯤ ꯆꯦꯝꯄꯤꯌꯟꯁ ꯂꯤꯒꯇ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯑꯍꯣꯡꯕꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯎꯕ ꯐꯪꯂꯒꯅꯤ ꯃꯥꯂꯦꯝꯒꯤ ꯐꯨꯠꯕꯣꯜ ꯃꯁꯥꯟꯅꯁꯤꯡꯕꯨ ꯄꯥꯝꯖꯕꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯐꯤꯐꯥ ꯋꯥꯔꯜ ꯀꯞ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ